Loyalam E-PAO tabiriba khudimapur Hutram Susmitana ayuki pau pizari. Thoubal district ta pung nipan gi general strike JEC na lauthokre. Ngarang fawgi manungda Manipur lengak na sinduna kuki khutlai paiba sing na fazinduna thamliba oinam thoithoi sing amadi thokchom thoitoiba sing thadok na basin rabadi makoi anibu fakibagi thodok mari leinana semkiba JEC na ngasi ayuk pung 3 dagi hauraga Thoubal district ta pung nipan gi general strike lauthokre. Thodok asiga mari leinana ngarang Thoubal mela ground lambi da nungthildagi hauraga numidang fawba yamlaba ima eval sing na lambi thingduna kuki militants sing na fazin khraba naha ani tekta kaidana thado o haiduna khongjang singkre kuki militants sing na fazin khiba naha ani athuba matamda tekta kaidana thado kadabani haiba demand tawduna Manipur University of Culture MUC gi mairoi sing na ngarang Manipur University gi main gate manakta wakat mifam famduna khongjang singkre wakat mifam aduda michamda khut thabiganu Manipur lengak na fakhiba micham sing thadorak na bohot na biyu athuba matamda tekta kaidana thado piyu aikhoi peace pami haiba iba plate card sing sizinaki khongjang aduda saruk yakiba maheiroi amana phongdorakpada kuki militant singna fazin khiba oinam thoithoi amasung thokchom thoithoiba ani atuba matamda thadoknaba Manipur lengakna akanba thabak laukhat kadabani kuki singna fazin khiba makhoi ani gi manungda oinam thoithoiba Manipur University Culture da English Department ki maheiroi ni mahak mari suba semester exam form khraba maheiroi ni mahapu fazin khiba asina maram oiduna university asida pangthokadaba thabak thoram kaya amasu pangthopa ngamdana leire haina su phongdoraki Lengak si kayam kuina makut makrang da lotona laikhigadawribano haina kokomi students front na phongdorakle Paliba lengak asina kayam kuina makut makrang da lotona laigadawribano micham miyam gi punsi kanba haibasi lengak ki thodang natabra haina kokomi students front na thamlakle Kokomi student front ki cherol amana hai kuki narco terrorist singna leptana chatharakli ba terrorist ki thawong asi thengnana ba akan ba thabak paikhat pangamdriba amadi India lenga ki mathakta miyam gi mihut singna amata oina lepmin naduna chap chana thengna ba ngamda ba haibasi laibak thibani micham miyam gi asawbana noma gi helaklabadi asawba control toba ngambagi wangmada lakani haibasi khangjin ba chungani Manipur gi integrity thugaina bo hotnabada achoba thodang laukiba amadi India gi sovereignty da achoba singna bagal loinana lainana NIA gi case lairiba amadi sajiwa jail da thamlaliba Mark T Houkhre ka hauzi chin kuki narco terrorist singna kidnap tawkiba miyoi aniga exchange tawna si hairakliba Wafam asina achumba oirabadi India gi Home Minister amadi Manipur gi DGP loinana security advisor na tumina yengdona lairibagi wahanthok karino asuk yamba security force sing leina micham miyambu iralaina kidnap tawba ngamhanba loinana kidnap tawkhre haiba kanglabasu makhoi gi khongul linabagi thabak amata paikhataba asina miyamgi punsi asi safe oidre takpani India lengak nasu maitai furupu hanna yengdana adum oinamak kuki militant singi michang changdona lakli habigi achoba khudam amasu oire karigumba fazinduna thamliba miyoi ani asi fatanungda tholaklabadi madugi tekchak pumba security advisor amadi DGP na pugadabani haina cherol asina makhatarakli Indiana Manipur da karamba mityeng yengli haibasi kuki singna faziliba naha ani kanba natraga kandabada mayek senglagani haina YK Direna phongdorakli Chamaga kunipan subalamyan by hizam irawot ke mapok numit kamari lena ngarang United Community Manipur UCM na sinduna athoba taranipan gi khubam oiriba ke krupa tanga macha thadabagi thoram ama pangthokre Thoram adu Manipur lenga ki Fisheries Department ka khusamna duna pangthokibani hairi Thoram aduda punna nga macha lising manga ga chama thadaki hairi Thoram aduda saruk yaraduna UCM ge President YK Direna phongdokibada Army recruitment yawba chatkani haina thokiba naha ahumgi manungda ani kuki narco terrorist singna fazinduna thamlaga hauzik NIA gi custody da leiriba kuki gi miyoi amaga onagadabani amadi makhoina taliba demand sing pigadabani haina phongdorakliba asi condemn tawi asiguma terrorism gi thawong chatharakliba amadi irang asigi manungda India government ki aronba thausil adu Manipur miyam da sabak faklabra haibadu chingnaba fawhalei Kuki khutlai paiba terrorist sing asi ayamana India lenga kasu tawnaraga leiba militant ngaktani asigumba group sing asina micham fazilaga makhoi gi demand torokpa haibasi leibak asigi oina khwaidagi laibak thibani haike
Mahakna makhatana hai kuki militants singna fajinduna thamliba naha ani kanba natraga kandaba haibasi India gi Home Minister gi khutalai. India na Manipur karamba mityeng yengli haibasi handaki kuki militant na fajinduna thamliba naha ani asigi punsi kanba natraga kandaba mayek senglagani. Mitam fazilaga demand tawraklaba fawada India government na thabak amata laukhataba yengdona laibagi mami taribasi laibak thibani. Karigumba India government amadi Manipur lengak na naha ani asi kanaba hotnadrabadi miyamgi achoba ihau lakpa yai haiba wafam su thamki. Naha ani thadoraknaba Union Home Minister da taksingadabani haina okram ibowina fongdorakre. Kuki militant singna tha asigi kuni pandagi ngasi fawa phajinduna thamliba nupamacha ani asi athuba matamda thadoraknaba Union Home Minister da taksinba mathautai haina CLP gi luchingba okram ibobina fongdokre. Jananeta Hizam Irawat Celebration Committee na sinduna ya School Police Land Laiba Manipur Dramatic Union MDU gi hall da ngarang pangthokiba Jananeta Hizam Irawat ki chahi chamaga kunipan suba mapok kumon thoramda CLP gi luchingba aduga hanagi Chief Minister O Ibobina mathaki wafam asi fongdokibani. O ibobina makhatara duna hai kuki militant sina fajin kiba angang ani athuba matamda thadoknaba lengakna hotnagadabani meitei amasung kuki yi tainaba mafam singda central forcing thamduna akanba checksin thorang kaya laukhatle hairabasu checksin thorang laukhatpagi mamidi tadri hauzik phaba lengaki maikeidagi kuki militant singna fakhiba nupa macha ani gi matangda wafam amata fongdoktaba asi laibak thibani thorom aduga mari leinana o ibobina janeneta Hizam Irawat na miyamgi damak loramba thodang asi ngasigi haurakliba mirol na khangma mathautai haiba wafam su thamki ngarangi thoram aduda saruk yakiba singna Jananeta Hizam Irawat ki photo da laikatun ikai khumnaba utki hanagum ahongba laitana disturb area thataruk sangdokre Police Station Taramapana konba mafam sing natana atay Manipur gi mafam pumnamakta disturb area status ngasi October amadagi thataruk amaga makhatana sangdokre Manipur lenga ki Commissioner N Ashok Kumar na tha asigi kuntaruk ta thokiba order amada state asigi hauzik oiriba law and order gi fibam asi ngakna hotnabada security agency sing mathau yamna chinbana disturb area status ki matangda kupna khanaba ngamdri maram asina disturb area status thamba amadi lokthokpa asi yamna aruba hiram ama oibana hojimaki oinadi masigi matangda review tobada khudong chadri haina lengak asina lawi masigi mathata disturb area status asi hana lauthokiba aduda adumak lepa haina lengak asina warep lawre maram asina Armed Forces Special Power Act 1958 Makhada Police Station Taramapan Havadi Imphal Lamphel City Singjamai Sengmai Lamsang Patsoi Wangoi Porompat Hingang Lamlai Irilbung Laimakhong Thoubal Bisnupur Lam Nambol Moirang Kakting amasung Jiribam District ki manung chanba mafam sing natana atay Manipur gi mafam pumnamakta October amadagi thataruk amaga disturb area status makathana sangdole hairi Samarendra Thokchomgi khunagi asengba lanmi fongkre Kokomigi coordinator Samarendra Thokchomne iba khunagi asengba lanmi haina mingthonba lairik amangarang fongkre Lamyanba Hizam Irawat ki chamaga kunipan suba mapok kumonga mari leinana Manipur Press Club ki thangjing hall da pangthokiba lairik fongbagi thoramda retired IAS RK Nimai UCM gi president su oiriba Pandam gi president Yumnamcha Dilip Kumar amadi GP College ki Manipur department ki head professor Waikhom Ramesh yauna tongan ba miyoy kaya su saruk yakhi ngarang fongkiba lairik adugi aiba kokomigi coordinator su oiriba Samarendra Thokchomna haikibada India da tilubadagi Manipur gi khunai lol kaithorakli Chingtam haina leizarabasu hana apunba kanglup amagum puna leiramba adu kaitharaktuna tongan ba kanglup furuki wakhalon saganarakli oirakli ba fibam asi lamdam asida khundaminari ba pumna makna amata oina thengna minaba mathautai aikoi khudingma khunai sigi lanmini lamdam si kanbada puna thodang lominabagi wakhalonda lairek asi puthokpani haiki mahakna makhataraduna mareibak ningba naha kaya tholakliba asi maikai kadomda chatki doino khanbada awaba amani Tungi mirol na laugadaba thodang amadi makoina achumba lambi khanbada kharada oirabasu kanaba pinabagi wakhalonda lairek asi puthokpani ing kumja lising ani taret aduwaidagi hauduna lairek asi irakhibani lairek asigi chena khudingda tongan ba wahanthok pinaba hotnari haiki
ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯍꯥꯟꯅꯒꯨꯝ ꯑꯍꯣꯡꯕ ꯂꯩꯇꯅ ꯗꯤꯁꯇꯔꯕ ꯑꯦꯔꯤꯌꯥ ꯊꯥ 6 ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯍꯥ ꯑꯅꯤ ꯊꯥꯗꯣꯔꯛꯅꯕ ꯌꯨꯅꯤꯌꯟ ꯍꯥꯎꯁ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯍꯥ ꯑꯅꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫